ꯁꯤꯖꯒꯤ ꯐꯤꯖꯤ ꯑꯦꯄꯤꯁꯣꯗ 4 ꯁ꯭ꯀꯨꯜ ꯁꯨꯇꯤ ꯊꯥꯔꯛꯄ ꯃꯇꯝꯅꯤ ꯇꯣꯟꯒ ꯊꯣꯏꯕꯤꯒꯁꯨ ꯁ꯭ꯀꯨꯜꯗꯒꯤ ꯋꯥꯔꯤ ꯁꯥꯅ ꯁꯥꯅ ꯊꯣꯛꯂꯛꯏ ꯊꯣꯏꯕꯤꯅ ꯍꯣꯔꯦꯟ ꯕꯤꯅꯤ ꯍꯣꯏꯗ ꯆꯠꯂꯨꯁꯤ ꯇꯣꯟꯅ ꯍꯣꯏ ꯆꯠꯂꯨꯁꯦ ꯅꯣꯠ ꯈꯔ ꯄꯤꯔꯝꯒꯦ ꯃꯥꯗꯤ ꯁ꯭ꯀꯨꯜꯁꯨ ꯂꯥꯛꯇꯕ ꯀꯨꯏꯔꯦ ꯊꯣꯏꯕꯤ ꯍꯣꯏ ꯑꯗꯨꯅꯤ ꯍꯥꯏꯁꯦ ꯑꯁꯤ ꯍꯥꯏꯅꯔꯒ ꯊꯣꯛꯂꯛꯄꯗ ꯃꯣꯏꯒꯤ ꯃꯃꯥꯡꯗ ꯅꯨꯄꯥ ꯑꯅꯤ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯑꯅꯤꯗꯣ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯉꯝꯕꯒ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯊꯧꯕ ꯑꯣꯏꯔꯝꯃꯤ ꯉꯝꯕꯅ ꯅꯨꯄꯤ ꯑꯅꯤꯗꯨꯗ ꯌꯦꯡꯉꯒ ꯍꯥꯏꯔꯛꯏ ꯉꯝꯕ ꯊꯣꯏꯕꯤ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ ꯎꯗ ꯀꯨꯏꯔꯦꯅꯦ ꯊꯣꯏꯕꯤꯅ ꯉꯝꯕꯗ ꯌꯥꯝꯅ ꯍꯩꯅꯗꯕ ꯃꯤꯠꯌꯦꯡꯗ ꯌꯦꯡꯉꯒ ꯅꯨꯡꯉꯥꯏꯔꯤ ꯍꯥꯏꯇꯥꯏ ꯗꯥꯉꯝꯕ ꯇꯣꯟꯗꯤ ꯁꯣꯝꯗ ꯈꯨꯠ ꯁꯥꯒ ꯃꯔꯦꯡ ꯃꯔꯦꯡ ꯆꯠꯂꯦ ꯅꯨꯄꯥ ꯑꯅꯤꯗꯣ ꯎꯕꯗ ꯇꯣꯟ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯀꯗꯥꯏꯗ ꯌꯦꯅꯥ ꯑꯣꯟꯕ ꯂꯣꯏꯗ꯭ꯔꯤꯕꯁꯤꯡꯅꯣ ꯁꯤꯅ ꯉꯝꯕ ꯊꯣꯏꯕꯤꯗ ꯌꯦꯡꯉꯒ ꯕꯤꯅꯤꯗꯤ ꯁ꯭ꯀꯨꯜ ꯂꯥꯛꯇ꯭ꯔꯣ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯅꯁꯨ ꯇꯥꯏ ꯑꯃꯨꯛꯀꯁꯨ ꯌꯥꯝ ꯎꯁꯤꯠꯇꯅ ꯅꯣꯛꯂꯒ ꯉꯝꯕ ꯕꯤꯅꯤꯗꯣ ꯂꯧꯕꯤꯒꯦ ꯇꯧꯕꯅꯤ ꯃꯥꯒꯤ ꯐꯤꯕꯝꯗꯨꯗ ꯏꯃꯥꯅ ꯄꯥꯝꯗꯦ ꯍꯥꯏ ꯍꯌꯦꯡ ꯂꯧꯔꯒ ꯋꯥꯅꯕꯅꯤ ꯂꯧꯔꯨꯅꯨ ꯍꯥꯏꯕꯒꯤ ꯇꯧꯕꯅꯤ ꯃꯁꯥꯗ ꯍꯥꯏꯔꯗꯤ ꯅꯨꯡꯉꯥꯏꯔꯣꯏ ꯈꯟꯅ ꯍꯥꯏꯗ꯭ꯔꯕꯅꯤ ꯃꯥꯁꯨ ꯑꯇꯣꯞꯄ ꯑꯃ ꯆꯥꯅꯕ ꯑꯃ ꯌꯦꯡꯉꯨ ꯍꯥꯏꯌꯣ ꯑꯩꯁꯨ ꯑꯃ ꯀꯣꯏꯔꯦ ꯑꯗꯨ ꯇꯥꯕꯗ ꯇꯣꯟ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯦ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤꯕꯨ ꯎꯁꯤꯠꯇꯅ ꯉꯥꯡꯕꯗ ꯎꯕꯗ ꯇꯣꯟ ꯈꯪꯍꯧꯗꯦ ꯈꯨꯄꯥꯛꯅ ꯊꯥꯈꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯉꯝꯕꯗ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯒ ꯇꯣꯟꯅ ꯈꯪꯕ꯭ꯔꯥ ꯅꯪꯒꯨꯝꯕꯅꯁꯨ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤꯗ ꯑꯗꯨꯝꯅ ꯍꯥꯏꯕꯒꯤ ꯀꯔꯤ ꯅꯇꯤꯛ ꯂꯩ ꯅꯣꯏꯕꯥꯅꯤ ꯈꯪꯅꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗꯒꯤ ꯏꯃꯥꯟꯅꯕꯤꯗꯨꯅ ꯑꯗꯨꯛ ꯐꯖꯅ ꯍꯥꯏꯈꯤꯕꯗꯣ ꯅꯪꯅ ꯀꯔꯤꯒꯤ ꯅꯤꯡꯁꯤꯡꯗꯦ ꯃꯥꯗꯤ ꯃꯌꯥꯝꯒ ꯃꯤꯃꯥꯟꯅꯗꯦ ꯑꯗꯨꯅ ꯑꯇꯣꯞꯄꯒ ꯈꯪꯅꯕꯤꯌꯨ ꯍꯌꯦꯡ ꯅꯣꯏꯒꯤ ꯃꯃꯥ ꯕꯕꯥꯅ ꯄꯥꯝꯃꯣꯏ ꯃꯥꯗꯤ ꯇꯜꯂꯤ ꯑꯗꯨꯒꯨꯝꯕ ꯊꯝꯕ ꯄꯥꯝꯗꯦ ꯍꯥꯏꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯈꯤ ꯑꯗꯨꯕꯨ ꯃꯇꯝꯗꯨꯗ ꯅꯪꯅ ꯃꯥꯒꯤꯗꯃꯛ ꯂꯦꯞꯀꯅꯤ ꯃꯥꯒꯤ ꯐꯤꯕꯝ ꯂꯣꯏꯅ ꯈꯪꯉꯤ ꯌꯥꯅꯤ ꯅꯣꯏꯒꯤ ꯃꯃꯥ ꯕꯕꯥꯗꯁꯨ ꯂꯣꯏꯅ ꯌꯥꯅꯕ ꯍꯥꯏꯅꯒꯅꯤ ꯃꯥꯒꯤꯗꯃꯛꯇ ꯄꯨꯟꯁꯤꯒꯤ ꯂꯦꯞꯀꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯏꯃꯥꯟꯅꯕꯤꯕꯨ ꯅꯪꯅ ꯅꯝꯗꯅ ꯈꯪꯅꯈꯤꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯏꯃꯥꯅ ꯄꯥꯝꯗꯦ ꯍꯥꯏꯕ ꯁꯥꯔꯗꯅ ꯇꯨꯀꯠꯆꯩꯍꯦ ꯊꯤꯅ ꯉꯥꯡꯂꯝꯃꯒ ꯇꯣꯟꯗꯣ ꯁꯥꯎꯅ ꯊꯣꯏꯕꯤ ꯃꯈꯨꯠ ꯄꯥꯏꯔꯒ ꯆꯤꯡꯗꯨꯅ ꯆꯠꯈꯤ ꯉꯝꯕꯁꯨ ꯃꯃꯥꯏꯗꯣ ꯅꯥꯜꯂꯒ ꯁꯥꯎꯅ ꯌꯦꯡꯉꯤ ꯆꯠꯈꯤꯕ ꯅꯨꯄꯤ ꯑꯅꯤꯗꯨꯗ ꯑꯗꯨꯒ ꯃꯣꯏꯁꯨ ꯍꯟꯈ꯭ꯔꯦ ꯆꯤꯡꯂꯦꯝꯕꯁꯨ ꯁ꯭ꯀꯨꯜ ꯃꯃꯥꯡꯗ ꯂꯩꯔꯝꯕꯅꯤ ꯃꯣꯏꯒꯤ ꯃꯆꯥꯊꯣꯏꯒꯤ ꯃꯔꯝꯗ ꯃꯃꯥꯟꯅꯕꯤꯁꯤꯡꯗ ꯈꯔ ꯍꯪꯒꯦ ꯈꯜꯂꯗꯨꯅ ꯑꯗꯨꯕꯨ ꯃꯣꯏꯅ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤꯁꯤꯡꯗꯨ ꯂꯣꯏꯅ ꯇꯥꯍꯧꯔꯦ ꯑꯁꯤꯃꯁꯨ ꯈꯪꯈ꯭ꯔꯦ ꯃꯗꯨꯗꯤ ꯃꯣꯏ ꯃꯌꯥꯝꯅ ꯌꯦꯡꯁꯤꯟꯕ ꯈꯖꯤꯛ ꯋꯥꯠꯍꯧꯕꯅ ꯃꯤꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯕꯅꯤ ꯈꯟꯈ꯭ꯔꯦ ꯆꯤꯡꯂꯦꯝꯕꯒꯤ ꯃꯌꯨꯝꯗ ꯆꯤꯡꯂꯦꯝꯕꯒꯤ ꯃꯄꯥ ꯁꯨꯔꯦꯁ ꯀꯣꯜꯗ ꯋꯥꯔꯤ ꯁꯥꯟꯅ ꯂꯩꯔꯝꯃꯤ ꯃꯆꯥꯅꯨꯄꯥꯅ ꯆꯪꯉꯛꯄ ꯎꯕꯗ ꯀꯣꯜꯗꯣ ꯊꯝꯈ꯭ꯔꯦ ꯍꯣꯏ ꯏꯇꯥꯎ ꯑꯩꯅ ꯐꯅꯕ ꯁꯤꯜꯂꯒꯦ ꯀꯣꯜ ꯊꯝꯈ꯭ꯔꯕ ꯃꯇꯨꯡ ꯃꯆꯥꯅꯨꯄꯥꯕꯨ ꯇꯞꯅ ꯀꯧꯔꯛꯏ ꯏꯄꯥꯒꯤ ꯂꯦꯝꯕ ꯁꯤꯗ ꯂꯥꯛꯑꯣꯅꯦ ꯍꯧꯖꯤꯛ ꯀꯣꯜ ꯇꯧꯔꯛꯑꯝꯃꯤꯗꯣ ꯅꯣꯏ ꯄꯥꯕꯨꯡ ꯂꯨꯈꯣꯏꯅꯤ ꯏꯆꯥꯊꯣꯏꯒꯤ ꯃꯔꯝ ꯍꯥꯏꯔꯛꯏ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯑꯅꯥꯕꯗꯣ ꯑꯃꯨꯛ ꯍꯧꯔꯛꯑꯦ ꯍꯥꯏꯌꯦ ꯅꯇꯥꯎꯁꯨ ꯆꯠꯈ꯭ꯔꯦ ꯍꯥꯏ ꯆꯤꯡꯂꯦꯝꯕꯁꯨ ꯇꯞꯅ ꯍꯣꯏ ꯄꯥꯕꯨꯡ ꯑꯩꯈꯣꯏꯁꯨ ꯇꯥꯔꯦ ꯃꯆꯥꯊꯣꯏ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯕ ꯉꯥꯟꯕꯁꯨ ꯀꯣꯜ ꯇꯧꯔꯛꯑꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯌꯧꯔꯛꯑꯅꯤ ꯃꯥꯁꯨ ꯁꯨꯔꯦꯁꯅ ꯑꯃꯨꯛ ꯅꯪꯅ ꯆꯠꯂꯨꯕꯗꯣ ꯀꯩꯀꯩꯗꯤ ꯍꯥꯏꯔꯛꯏ ꯃꯃꯥꯟꯅꯕꯤꯁꯤꯡꯅ ꯆꯤꯡꯂꯦꯝꯕ ꯇꯞꯅ ꯂꯨꯞꯊꯈ꯭ꯔꯦ ꯑꯗꯨꯒ ꯋꯥꯔꯤ ꯄꯨꯝꯕ ꯂꯣꯏꯅ ꯇꯝꯃꯛꯏ ꯃꯄꯥꯗ ꯁꯨꯔꯦꯁꯅ ꯅꯨꯡꯁꯤꯕꯅꯤꯗꯀꯣ ꯏꯆꯥꯊꯣꯏꯕꯤꯗꯣ ꯅꯈꯣꯏꯒꯤ ꯃꯔꯛꯇ ꯏꯉꯥꯎ ꯉꯥꯎꯅ ꯂꯩꯖꯔꯝꯕ ꯏꯆꯥꯅꯤ ꯆꯤꯡꯂꯦꯝꯕ ꯇꯞꯅ ꯄꯥꯕꯨꯡ ꯑꯩꯈꯣꯏꯅ ꯁꯦꯟꯅꯍꯧꯗꯕꯩꯅꯦ ꯁꯨꯔꯦꯁꯅ ꯇꯞꯅ ꯃꯆꯥꯅꯨꯄꯥꯗ ꯍꯣꯏ ꯐꯔꯦꯁꯦ ꯍꯧꯈ꯭ꯔꯗꯤ ꯍꯧꯈ꯭ꯔꯦ ꯍꯧꯖꯤꯛ ꯉꯥꯟꯕꯁꯨ ꯂꯥꯛꯑꯅꯤ ꯍꯣꯔꯦꯟ ꯃꯥ ꯂꯥꯛꯑꯒ ꯏꯆꯥꯊꯣꯏ ꯍꯣꯏꯗ ꯄꯨꯟꯅ ꯆꯠꯂꯨꯁꯦ ꯑꯁꯤ ꯍꯥꯏꯅꯔꯒ ꯃꯄꯥ ꯍꯧꯒꯠꯈ꯭ꯔꯦ ꯆꯤꯡꯂꯦꯝꯕꯁꯨ ꯆꯠꯈ꯭ꯔꯦ ꯉꯥꯟꯕ ꯂꯧꯕ ꯁꯨꯔꯦꯁ ꯃꯅꯤꯄꯨꯔꯒꯤ ꯑꯐꯥꯎꯕ ꯗꯣꯛꯇꯔ ꯑꯃꯅꯤ ꯂꯨꯈꯣꯏꯒꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯔꯨꯞꯅꯤ ꯂꯨꯈꯣꯏꯅ ꯃꯅꯤꯄꯨꯔꯗ ꯍꯣꯁꯄꯤꯇꯥꯜ ꯑꯃ ꯍꯥꯡꯉꯒ ꯃꯥꯒꯤ ꯃꯔꯨꯞꯇ ꯁꯦꯟꯅꯖꯔꯣ ꯍꯥꯏꯅ ꯄꯤꯈꯤꯕꯅꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9 ꯇꯥꯔꯦ ꯕꯤꯅꯤ ꯐꯃꯨꯡꯗ ꯐꯝꯃꯒ ꯊꯣꯡꯅꯥꯎꯗꯒꯤ ꯊꯥ ꯌꯦꯡꯂꯤꯉꯩꯗ ꯃꯄꯥꯒ ꯃꯃꯥꯒ ꯆꯪꯉꯛꯏ ꯑꯗꯨꯒ ꯐꯣꯟꯗ ꯆꯩꯅꯥꯗ ꯂꯩꯕ ꯃꯕꯨꯡꯒ ꯋꯥꯔꯤ ꯁꯥꯅ
ꯂꯩꯃꯅ ꯁꯅꯥꯊꯣꯏ ꯇꯨ ꯅꯆꯟ ꯄꯥꯏꯍꯜꯂꯛꯀꯦ ꯐꯣꯟꯗꯣ ꯕꯤꯅꯤꯗ ꯄꯤ ꯁꯦ ꯗꯗꯥꯅꯤ ꯕꯤꯅꯤꯁꯨ ꯐꯣꯟꯗꯣ ꯄꯥꯏꯔꯒ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯗꯗꯥ ꯆꯥꯛ ꯆꯥꯔꯕꯣ ꯁꯅꯥꯊꯣꯏꯅ ꯆꯥꯔꯦ ꯏꯆꯟ ꯅꯪ ꯅꯁꯥ ꯉꯝꯗꯦ ꯍꯥꯏꯅ ꯇꯥꯏ ꯈꯔ ꯐꯔꯕꯣ ꯕꯤꯅꯤ ꯃꯃꯥ ꯃꯄꯥ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯃꯒ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯔꯤ ꯑꯣꯏꯔꯝꯅꯤꯅꯦ ꯃꯄꯥꯒ ꯃꯃꯥꯒꯁꯨ ꯃꯆꯥ ꯌꯦꯡꯂꯒ ꯑꯩꯈꯣꯏꯗꯤ ꯍꯥꯏꯗꯦꯀꯣ ꯁꯅꯥꯊꯣꯏ ꯅꯣꯛꯂꯗꯨꯅ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯏꯆꯟꯅ ꯍꯟꯒꯅꯨꯀꯣ ꯕꯤꯅꯤ ꯍꯣꯏ ꯗꯗꯥ ꯁꯅꯥꯊꯣꯏꯅ ꯏꯆꯟ ꯐꯖꯅ ꯄꯣꯊꯥꯔꯣ ꯑꯗꯨꯗꯤ ꯐꯣꯟꯗꯣ ꯄꯄꯥꯗ ꯑꯃꯨꯛ ꯄꯤꯌꯨ ꯕꯤꯅꯤ ꯐꯣꯟꯗꯣ ꯃꯄꯥꯗ ꯄꯤꯈ꯭ꯔꯦ ꯃꯄꯥ ꯃꯃꯥ ꯑꯅꯤꯁꯨ ꯃꯆꯥꯅꯨꯄꯥꯒ ꯋꯥꯔꯤ ꯁꯥꯅ ꯊꯣꯛꯈ꯭ꯔꯦ ꯂꯩꯃꯁꯨ ꯃꯆꯥꯅꯨꯄꯤꯗ ꯇꯞꯅ ꯏꯆꯥꯊꯣꯏ ꯆꯥꯛ ꯂꯥꯝꯃꯗꯤ ꯍꯥꯏꯔꯣꯀꯣ ꯑꯩ ꯅꯕꯨꯡꯒ ꯋꯥꯔꯤ ꯁꯥꯟꯅꯔꯨꯈꯤꯒꯦ ꯕꯤꯅꯤ ꯇꯞꯅ ꯀꯣꯛ ꯅꯣꯝꯃꯤ ꯃꯃꯥꯁꯨ ꯊꯣꯛꯈ꯭ꯔꯦ ꯕꯤꯅꯤ ꯑꯃꯨꯛ ꯊꯥꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯊꯥꯖ ꯅꯪꯁꯨ ꯌꯥꯝ ꯐꯠꯇꯦ ꯀꯔꯤꯒꯤ ꯑꯩꯕꯨ ꯑꯁꯨꯝꯅ ꯑꯣꯠꯄꯅꯣ ꯍꯦ ꯏꯁꯣꯔ ꯅꯪꯁꯨ ꯐꯠꯃꯟꯗꯦ ꯀꯔꯤꯒꯤ ꯑꯩꯕꯨ ꯃꯄꯣꯛ ꯊꯤꯅ ꯄꯣꯛꯂꯝꯕꯅꯣ ꯇꯟꯖꯥꯗꯨꯗ ꯀꯣꯜ ꯂꯥꯛꯏ ꯕꯤꯅꯤꯒꯤ ꯐꯣꯟꯗ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯊꯣꯏꯕꯤ ꯑꯣꯏꯔꯝꯃꯤ ꯀꯣꯜ ꯇꯞꯅ ꯄꯥꯏꯈꯠꯂꯤ ꯕꯤꯅꯤ ꯍꯦꯜꯂꯣ ꯊꯣꯏꯕꯤ ꯊꯣꯏꯕꯤꯅ ꯕꯤꯅꯤ ꯇꯣꯟꯁꯨ ꯂꯥꯏꯟꯗ ꯂꯩꯔꯤꯕꯅꯤ ꯇꯣꯟꯅ ꯑꯃꯨꯛ ꯕꯤꯅꯤ ꯅꯁꯥ ꯈꯔ ꯐꯔꯕꯣ ꯕꯤꯅꯤ ꯇꯞꯅ ꯈꯔꯗꯤ ꯐꯔꯦ ꯑꯗꯣ ꯁꯣꯔ ꯍꯣꯟꯕꯗꯤ ꯈꯔ ꯋꯥꯏ ꯊꯣꯏꯕꯤꯅ ꯐꯔꯣ ꯈꯔ ꯊꯨꯅ ꯑꯩꯈꯣꯏ ꯅꯪ ꯌꯥꯎꯗꯕꯁꯦ ꯅꯨꯡꯉꯥꯏꯇꯦ ꯑꯣꯖꯥꯅꯁꯨ ꯅꯪ ꯐꯔꯕ꯭ꯔꯥ ꯍꯪꯂꯛꯄꯅꯤ ꯕꯤꯅꯤ ꯍꯣꯏ ꯑꯩꯁꯨ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯒ ꯁ꯭ꯀꯨꯜ ꯂꯥꯛꯑꯒꯦ ꯇꯧꯔꯝꯃꯤꯅꯤ ꯇꯣꯟꯅ ꯑꯣꯏ ꯅꯨꯄꯤ ꯅꯁꯛ ꯎꯗ ꯀꯨꯏꯔꯦ ꯎꯅꯤꯡꯉꯤ ꯑꯁꯤ ꯍꯥꯏꯔꯒ ꯐꯥꯒꯤ ꯇꯧꯔꯛꯏ ꯊꯣꯏꯕꯤ ꯅꯣꯛꯏ ꯕꯤꯅꯤꯁꯨ ꯈꯖꯤꯛ ꯅꯣꯛꯂꯛꯏ ꯊꯣꯏꯕꯤꯅ ꯅꯣꯛꯄꯗꯣ ꯈꯔ ꯍꯟꯊꯔꯛꯂꯒ ꯇꯞꯅ ꯋꯥꯔꯤꯗꯣ ꯍꯧꯗꯣꯔꯛꯏ ꯕꯤꯅꯤ ꯉꯁꯥꯏꯗꯣ ꯉꯝꯕ ꯊꯦꯡꯅꯩ ꯂꯝꯕꯤꯗ ꯁꯤ ꯍꯥꯏꯔꯒ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯂꯣꯏꯅ ꯋꯥꯔꯤ ꯂꯤꯔꯛꯏ ꯇꯣꯟꯅ ꯁꯥꯎꯅ ꯑꯃꯨꯛ ꯃꯁꯛꯇꯨꯒ ꯑꯩꯈꯣꯏꯒꯤ ꯕꯤꯅꯤꯗ ꯄꯥꯝꯗꯦꯒ ꯍꯥꯏ ꯁꯥꯔꯗꯅ ꯃꯃꯥꯏꯗꯨꯗ ꯑꯩꯒꯤ ꯈꯨꯄꯥꯛꯁꯤꯅ ꯅꯞꯄꯝꯃꯅꯤ ꯑꯩꯁꯨ ꯋꯥꯔꯤꯗꯣ ꯇꯥꯕꯗ ꯕꯤꯅꯤ ꯋꯥꯅ ꯁꯣꯔ ꯍꯣꯟꯊꯅꯕ ꯍꯣꯠꯅꯅ ꯐꯔꯦ ꯑꯗꯨꯝ ꯍꯥꯏꯔꯗꯤ ꯃꯥꯒꯤ ꯑꯄꯥꯝꯕ ꯂꯝꯕꯤꯗ ꯆꯠꯆꯈ꯭ꯔꯖꯅꯤ ꯑꯩꯁꯨ ꯑꯩ ꯊꯣꯛꯄ ꯂꯩꯔꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯨꯠꯅ ꯃꯄꯤ ꯇꯩꯊꯣꯛꯂꯒ ꯅꯣꯛꯇ ꯌꯥꯗꯒꯨꯝ ꯅꯣꯛꯂꯛꯏ ꯊꯣꯏꯕꯤꯅ ꯕꯤꯅꯤ ꯅꯪ ꯀꯞꯄꯤꯔꯣ ꯇꯣꯟꯅ ꯑꯃꯨꯛ ꯀꯞꯀꯅꯨ ꯁꯤꯗ ꯅꯪꯒꯤ ꯅꯔꯥꯜ ꯂꯩꯇꯦ ꯂꯥꯟꯕꯅ ꯃꯥꯅ ꯂꯥꯜꯂꯒ ꯅꯪꯅ ꯀꯔꯤ ꯀꯞꯇꯣꯏꯅꯣ ꯕꯤꯅꯤ ꯌꯥꯝꯅ ꯇꯞꯅ ꯀꯞꯇꯦꯗ ꯑꯗꯣ ꯑꯩ ꯊꯝꯃꯒꯦ ꯁꯤ ꯍꯥꯏꯔꯒ ꯕꯤꯅꯤ ꯀꯣꯜ ꯊꯝꯈ꯭ꯔꯦ ꯕꯤꯅꯤ ꯍꯧꯈꯤꯕ ꯃꯌꯥꯝꯗꯣ ꯅꯤꯡꯁꯤꯡ ꯐꯝꯂꯒ ꯒ꯭ꯌꯥꯟ ꯃꯥꯡꯅ ꯋꯥꯟꯊꯈ꯭ꯔꯦ ꯃꯀꯣꯛꯇꯣ ꯂꯩꯃꯥꯏꯗ ꯇꯥꯗ꯭ꯔꯤꯉꯩ ꯅꯨꯄꯥꯒꯤ ꯂꯨꯝ ꯂꯥꯎꯕ ꯃꯈꯨꯠ ꯑꯃꯅ ꯑꯣꯛꯈꯤ ꯕꯤꯅꯤ ꯒ꯭ꯌꯥꯟ ꯃꯥꯡꯂꯝꯗꯥꯏ ꯃꯥꯕꯨ ꯄꯥꯈꯠꯅ ꯀꯧꯔꯛꯄꯒꯤ ꯃꯈꯣꯟ ꯑꯃ ꯇꯥꯔꯛꯏ ꯃꯆꯥꯊꯣꯏ ꯕꯤꯅꯤ ꯂꯩꯃꯥꯏꯗ ꯋꯥꯟꯊꯔꯛꯄꯗ ꯑꯣꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨ ꯕꯤꯅꯤꯒꯤ ꯑꯅꯧꯕ ꯅꯨꯡꯁꯤꯅꯕꯒꯤ ꯑꯍꯥꯟꯕ ꯈꯣꯡꯊꯥꯡ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯕꯤꯅꯤꯒꯤ ꯐꯤꯚꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯁꯤꯅ ꯕꯤꯅꯤꯕꯨ ꯃꯤꯔꯥꯏꯕꯤꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯗꯦ ꯇꯨ ꯗꯦ ꯖꯤꯔꯤꯕꯥꯝꯅ ꯄꯨꯊꯣꯛꯆꯕ ꯁꯤꯖꯒꯤ ꯐꯤꯖꯤꯒꯤ ꯃꯊꯪꯒꯤ ꯑꯦꯄꯤꯁꯣꯗꯇ ꯈꯪꯃꯤꯟꯅꯔꯁꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ